Pauxi de Jumpum Uiba Maru Pau Karab de Taujere. Gobindas konthoujam Sonia Gandhi unaduna lakaturipa mikhlgi mtangda khnnakhre. Manipur Pradesh Congress Committee MPCC की President Gobindas konthoujam All India Congress Committee AICC की President Sonia Gandhi ने कोरक बदे की न्यू दिल्ली दा चदुना पार्टी ऑर्गेनाइजेशन अवधि कोमजाली सिंह अनी कोनी तो पांगथोकदरबा जनरल इलेक्शन की पतांगदा कुमना वारी सानाखरे आइरे पाउसी असना फंगबा पाउगी मतुंग इन्ना गोबिंदास कोंथौजम नोबिन मरी नि दिल्ली दे लैरोबा मतुंगदा इम्फालदा हलखरे आइरे पाउसिना मखा तारादुना हाई AICC की ओइना पार्टी ऑर्गेनाइजेशन कंकननरबा अमदे इंडिया दा मखोई की शक्ति अमुक हना हलकना फकी मतंगदा अवांग बथा की ओइबा मिफम कया पांगथोकरबा मतुंगदा स्टेट सिंगी ओइबा कांग्रेस प्रेसिडेंट उनदन वरी छानाबै खोंथांग असि लोकतबने गोबिंदास कोंथौजम की नमित मरी नि दिल्ली खोंगसित अदु मणिपुर प्रदेश कांग्रेस कमिटी की ओइना पार्टी ऑर्गेनाइजेशन पांगथोकलिबा लाकदरबा जनरल इलेक्शन दा मतौ करमना थेंगनागदगे हाबगे रिपोर्ट अमसु थमके मणिपुर कांग्रेस की ओरबा मसकसी हानातगी मपांकल सोनथबा नते लाकदबा मिखल दा कांग्रेस दा सब चान मिखल थेंगना त्रमाई पागनबो होनगनि अबोफम क्या थमके नरेंद्र मोदी ने लुचिंगबा नेशनल डेमोक्रेटिक अलायंस इंडिया गवर्नमेंट असि की असोयबा क्या लैरिबा क्या मियामदा सब चान पुथोक्तुना खंगननबा की मतंग दसु AICC ने लौरिबा फिरे तौगदबा थबक क्या की मतंग दसु वफुम क्या थंबगा लोइना मणिपुर दसु मियामदा खंगनदुना थबक ओइना पांगथोकदबा थबकसिंग तानरके मणिपुर लेखाक लिबा एनबीरेन लुचिंगबा लेखाक असि की मतंग दसु वफुम क्या पुकदुना खनखे मखा तारकपा अतोप पाउ अमदना फ्लू की वैक्सीन कापथोकपना कोविड-19 की अरुबा फिवमदगी गाकथोगी आइना थाजरे महौसा की लोक खुलाई तरुक्तनबा वैक्सीन कापथोकपा मिसिंगसी कोविड-19 नादुना यामना अरुबा फिवमदा तारकपा याबदगे गाकथोगी अमसुंग मखोइसी इमरजेंसी थोइतोकना दरकार तागदबा मानदे आइना यामना चाउना चथबा अनौब स्टडी अमदा फोंदोखरे पृथ्वी की तोंगान तोंगानबा मफुम की कोविड-19 पेशेंट लिसिंग हुंपुद्रा मंगारो मेंगसिनबा मतमदा सही की ओइबा फ्लू शॉट कापथोकपासिंगदी स्टॉक सेप्सिस अमसुंग DBB डिप वैन थ्रोम्बोसिस की खुदोंगतीबा यामना अंधै आइरे फ्लू शॉट कापथोकिबा कोविड-19 पेशेंट सिंगसी इमरजेंसी डिपार्टमेंट द यौबा अमसुंग ICU दे एडमिट तौबगी नुवाइदबा क्यासु लैति आइना रिसोर्स तौबा सिंगना आइके कोविड-19 लाइचत असिदा पृथ्वी की मफम क्यादा रिसोर्स अगप फंगना मांगले मरमदुना स्टडी एस्टा थेंगनरिबा असि यामना मरु ओइ हाइना यूनाइटेड स्टेट्स द यूनिवर्सिटी ऑफ मियामी मिलर स्कूल ऑफ मेडिसिन के प्रोफेसर देवेंद्र सिंहना आइके सही खुदिंग की कापथोकपा फ्लूना कोविड-19 नाबसिंग यामना अरुबा फिमता ताहनदे हाइबर रिसर्च असिना पृथ्वीगे सिनबा थुंगदा पोलुंग क्या हंथनगनि आइना थाजै हाइना स्टडी के सीनियर ऑर्डर ओरिबा सिंह आइके आउगेबा मिट खरा असिदा सथगेबा स्टडी सिंगदसु फ्लू वैक्सीन कोविड-19 लेना असि खरा मखैदा ओरबसु गाथोकपा ngamba yai haina phangdoke masina laichat thingna bkhona bada maru oiba khulai parpa yai haire parliament gi nungsu mifam da BJP na population control uniform civil code chanhanna bill prothoka dore chaliba july taraga mapandagi hawgodoriba parliament gi nungsu mifam asigi hanba sayulda bharatiya janata party BJP gi members laliba kasida population control tawnana ba amsung uniform civil code chanhanna private member bill prothokna sem saba loikre हिरामासे की मतंग द पार्लियामेंट हाउस अनिमुक सेक्रेटरी चिंग तोंगान तोंगान ब जेरुल थोक्तुना खनग्रे लाइबाका सिगी वैना ख्वाइदगी मिसिंग जाम्बा स्टेट वेरिबो उत्तर प्रदेश लेखा लो कमीशन अमा सेमदना मखोइगे वेबसाइट ता ड्राफ्ट बिल थागतुना था असिगी तरागा बपन फावगी मनुदा मियाम दगे सजेशन पिरकनबो वफम लाउथोकेबो मतुंग द लाक्लिबा पार्लियामेंट की नोंजो विफम दसो चम्मानाबा मुंगदा मिसिंग हेगतबा थिंगनबा लोइना यूनिफॉर्म सिविल कोड चननबा थौरांग BJP ना पाइका लगने BJP की लोक सभा MP और उत्तर प्रदेश की कारकिबा राबी किशन अमसुंग राजस्थान की किरोरी लाल मीना कौबा राज्य सभा MP अनिना मथंग चिना पॉपुलेशन कंट्रोल बिल अमसुंग यूनिफॉर्म सिविल कोड चनहनबा प्राइवेट मेंबर बिल अति पुथोकनबा थौरांग तौकेबने बिल सिंह अदु पार्लियामेंट सेशन औदोकबा सैहुल अमगी मनु पुखटकनि आइरे मिनिस्टर नतबा सभा की मेंबर अमद पुखलकबा प्राइवेट मेंबर बिल आइबसी लाइंगक पारिबा गवर्नमेंट सगोत्रबदि लो अम ओइना चनबा यादे लाइबाका सिगे तोगान तोगान पॉलिटिकल पार्टी सिंगी मरकता कैंडिडेट नतुन लेबा पॉपुलेशन कंट्रोल अमसों यूनिफॉर्म सिविल कोड की बतांगा से BJP के वनदी आइडियोलॉजिकल एजेंडा अम ओइना पास तौनर बथौरांग तौरी बने BJP की खोंथाग असे अतै ऑपोजिशन पार्टी सिंग द लेबाक असे अककनब कम्युनिटी अमदगी हेना लहंदर बथौरांग ने हैना यामना कन्न जानिंग द बफंगतोंगरी बने अमरोमदा ऑपोजिशन पार्टी सिंग वफम सिंग अदु अनेम बथा की वखलोल अमसों राजनीति नि हैना BJP न मराल सिदुना लागले बने लोकसभा अमसों राज्यसभा सेक्रेटरी न पंगदोरखिबो वफम सिंगी मतुंगिना चलिबा जुलाई 12 द किसन अमसों मीना हारबा BJP की MP अनि असिना मखोगी प्राइवेट मेंबर बिल सिंग अदु सभा द पुथोकपि खुदोंग चाबा फंगलबा याय हाइरे
waribasi lottery system makada laukibanisu hairi BJP na hawdorakliba legislation sing asigi matungina angang anidagi hena pokpa matai manau sing government gi thabak changba yaroi dore lainga ki maikadagi miyam gi damak piriba subsidy amsung tongan tongan ba khudong chaba sing chu amada piroi hairi bane makatarakba atopa pau amadana telephone ge khudang da yum da chatlaga layengba horagani Dr. S Kumar Saina Institute of Medical Science Manipur na free ambulance service tauba telephone gi khudang da amadi yum da chatlaga anaba sing layengba horagane hidak kapagi khudong chadabasu layrabasu pau pipiraku miyam ge awaba ke asi yengdon laibanga pattabadagi Saina Institute of Medical Sciences ke managing committee na yamna kupna tanarba matungda amuka service asi taunanabagi phirep lawbani amade mateng asi amuka pangnanaba lepsabani an institute asi ke managing director Dr. S Kumar na phongdorakle matam khara thabak thorom sing asi lepba adu lepru habigi wa khaktani adu free service ti leptana tauge COVID vaccine kapda kiningai oide ai isamuksu kape maramaduna Manipur ke minister na COVID laitaba lamdam ma ohensi aiba asida aikoi mipum khudemangna saruk yafam thoge India da sinariba COVID vaccine makal sing asi akhang ai sing marul lain changeng torba matungda thadorakba vaccine ngaktani masi kapada aikoi singna ningai kari su laite laikai da vaccination kapa lapko patam da miyamna humna thokpirak kap thokpiyo COVID laitaba lamdam ma ohenbada isa gi thodang yamna chawi haibasi matam punamakta ningsingbiyo aikoi punamana tawdraba yadraba ithodang amani khanbiduna vaccine asi soidana kap thongna ba birab lawbiyo aduga na di yektaba masa mau fana laibiyu haina bo wafum khara asi thambaga loidana handak chahi gi ona medical gi mairoi habadi mama bapa laijadraba orphan mairoi kun sel amada tingdana Saina Institute of Medical Sciences na mahitam halagani haina serol asina makata na phangdorakle kanagumba miyoi sing na mathakta pankiba hiram sing asiga mari lainana mateng pamba yaurabadi mobile number 7629967269 natragana 9863154726 amasung 7005687097 natragana 0385243946 ta pau phabirna bakhangan jari aina serol asina makhatana phongdorakle makatarakpa atopa pau amadana sagakpa sa putok pochin tawbasing regulate tawnaba bill ama Assam Assembly da puthokre Hemanta Biswa Sarmana luchingba Assam gi government na ngasi Assam Assembly de Hindu Jains amsung seksing na namna taba state asigi saruksingda sagak pasing amsung sasan naronda lalwan ba putok pasin tawbasing thingnaba billama puthokre billaduna matik chaba che sang sing jawdur ain gi wangmada Assam ge territory wangmada amade district amada sasan sing putok pasin tawbasu thinggadore nauna semnaba puthorakliba aroba ain adude Assam Cattle Preservation Bill 2021 kawe aina sigi makhada mara leirabasing adu nal variable the case lahut kadori bane bill adu puthokraba matungda sarmana hai anoba ain asina Hindu Jain Sikh amsu atopa sasan chadaba community singna tragana temple satra amadi atopa authority singna yaduna lingba institution jigi kilometer mangana konba mafam cinta sakak pagi ayaba piroi masigi athingba si dharma khara gi thoram dadi kongthok laba jai aina magna makhata ke si minister na makata na hai wariba phibam asida anoba ain ama mathau tarakle amate sakak pasing amsung wakhalon sakak pasing amsung lalon ba sa puthok pasin tawbasing mathakta state regulate tawnar pa mathik chapa ain gi masakwat pana hanage Assam Cattle Preservation Act 1050 adu mutharpa mathau tare aina si siam laba matung da akana ba mafam amada gi restart tawba veterinary officer amana issue tawba mathau taba che sang jawda mi di sakak pagi thabak tawba yaroi Billadogi matungina veterinary officer amana san nataba bovine loinana sahi taraga mari heli aibel lairagade veterinary officer aduna certificate am issue tawbagi wafum bill adu da yaure san bi natragana sanau adu mapunsi ona kana roi tu oirabadi madu sina thukiba jabagi wafum palle aike license bi rabana natragana masakhang laba slaughter housing di Buster Kettle I have a firi aina bill aduna aike lawu singu gi thabak singi thabak di district singi manungda sasan adu puthok pusin gi tamak karigumba athingba amata thamdre district amagi manungda register tawraba animal market sing dagi sa ama puthok pusin tawnana bagin maktade permission lobagi thoidokpa mathau taroi dore aina sigi mayukta thabak tawbasing adu sahi ahum dagi tadana jail la leiba amati rupa lakh ahum dagi lakh manga phauba khenana fine thibana tagana animak danti oina pigadore Anoba ain asigi makada convict taraba mi adu makatana amuksu masiga mari lainaba ain asigi wang madana tagana mari lainana convict tarabadi mahak saruk ani gi dandi phangani aike
aina si state asigi mafam khudimang da chanaroi amadi cattle haibu hoi asi bull bullock cow heifer calves amom amasung laba iroi sing amadi iroi masa haina khangnagani haike Messi na Copa title imung manung lebak amasung Maradona da dedicate tawkre makhatana Barcelona da sana bayare South America gi khwaidi gi marweba tournament wariba Copa America football tournament gi title upangam khraba Argentina gi captain Lionel Messi na title ado maki imung manung Argentina lebak amasung Diego Maradona da dedicate tawkre loina mahagi career da bakhatana Spain gi club Barcelona da sana bagi tanja amalai haina report amana phangdoragle Malem ki football ki ona record kya thambagam khraba aduga maramdam Argentina ki football team lo singduna chanarak pada maru eba international tournament kya ki final jawbangam labasu title lo bangam dabagi awat padu ngarang Brazil ka sanaki ba Copa America football tournament ki final match ta mai pak tu namatam changna phanglak traba title phangki badu Messi masaplam haki Instagram account ki phangdorak pada Copa America Cup trophy adu mahaku matam changna dagi sawalaki ba imung manung ki miyoi sing Loinana Argentina ki masing jamlaba miyosingda dedicate tawba ka loinana mahakna piklingai dagi lining oirkiba Argentina ki mamik lairaba laikhidraba sanaroi Diego Maradona da dedicate tawi haina phangdorakhe Maragasida Messi na professional football career dan ha oiringai dagi saruk yadun lakhiba Spain ki Barcelona football club ka makhatana kumja lisingani kunmathoi kunithoi season da sanabi khudong chaba leire haina club du ki president John Laford hana phangdorakhe Atop pau amadana COVID-19 laisat ki athingba thugai ruba Indian amba Singapore jail da namsinkre Singapore da swab test tawba da ngari ba test result ki report su phangdringa da leiba ka du thatok tun India da ambo khanna da bkhona ruba masagi jahi kun daruk suruba Indian national amba COVID-19 laisat ki athingba thugai ba ki maral da authority na jail da namsinkre Singapore da COVID-19 laisat ka heda wangkalak tun lebak sing tun akan ba restriction law thok tun leiribane haju oirak liba fibam madu ki yenglaga Indian aduna swab test report laktangi pamag dalon na India hanna ba thorang toruba ki mahag thaba pan chukna jent leina ba khanan ke bane Balas Chandran Parthivan ko banha adu police na phagalaga sex airport covid test awada positive oramba thengna ba ki mahag police na Singapore General Hospital SGS the thamdun leng lakhi bani mafam badra ki mahag na public transport bus amada tonglaga India jawna da bagidam ticket leina bu khona ba su mai papangam da badagi Sangi airport da sangchilak laka pung mari rom airport adugi terminal number 1 da koisa chitun leiram bani aire Singapore da thabak chudan leikiba sinmi adun lenga da thamkiba isolation order thugarag airport aduda amukhana changduna mayumda anan pathorang tawru bane magna isolation order thugaidun atopa miyosina covid-19 ki laisa sanduk anana ba chongna samnaruba amasong authority ki aba yaudun isolation area thadukuna chanana ba honaruba ki maranda Institute of Mental Health na thamduna mag kokbera leirabra haibdu khangtona da ba hodaduna Lakibani aire Mahana Makatana Miamda Kuduntina Mong Satok Sasin Tokiba Maramna Singapore government Tamkiba Atingba Kudingmag Tugaire Abis the Maral Sidun Tamabal Jail the Lina Bakan Kibane Are with the content Ching Asikimar Pau Kara Asiba Pau Dam Zariba Mariba local news YouTube channel Amadi Facebook page Asidaki Yang Bidu Pupnama Patakazari send a lesson of the Kanarabadi subscribe to video subscribe to Virmulina like and share to Buska Namakpo Amukana Takasari